अहानबदा मरुअबा पाव थौबाल पुलिस स्टेशन की मनुंग चना लैबा खेमन निंगथिबि खोंग कैनल मनाक्ता ngasi ayuk lupa amagi asiba hakchang ama leiramle amasung Housing ay nga sa kalda chaw na ahong balak na malemdagi ekoy mutkiba yabagi akiba adu leirak-labani hayna hiyang lam kenrogi MLA Yumnam Radesham na Phongdokri. Kurumjari. Norris Window TV na sandok chariba numinang Manipuri paumiyang tabiri babom na mapu ahan mamakada ahong shamang na taram na ukchari hauzumiyam da pau machakay na pizari. Thobal Police Station ng manong chadalaiba kekman ning TV kong kenal manakta ngasi ayukta nupagi asi bahagcha nga malayramle. Siramliba miyoy adu Thobal Police na forensic expert kaloy na laukhatkri. Miyoy adu laysangtem keli magkongdagi sapam swami masagi chahi kun mga apokpa sapam khomaini haiba police na masakhang bangamkri. Amaromda swami sapamgi mishi asigi matangda ngasi laysangtem keli magkong community hall da miyanggi mifam ama pangtoktuna JAC ama semkri. JAC against brutal killing of Swami Sapamgi convener Sapam Mochana Phongdorakpada Laikhidraba Swami ngarang ayupung mapan taba adwaida thabak shubani haina mayumdagi thokibani hairi aduga ngasi ayub yamna chingnaningai oiba mawongda siraga leirambani mahaki misi asigi matangda lenga kamari leinaba singna athubada langla langjin putoktana mara leiba sing chairak pabiyu mara leiba sing fadri pawa asiba hakchang lauroi loinana makal makha kayagi khongjingsu changshin-gani haiba wafam phongdoraki Laikhidraba Swami Sapamgi loinabi Roshi Binana Phongdorakpada mahaki mapuraba asi ngarang ayuk imungi leita laira thiba thabak suba chatkibani adubu ngasi ayuk midungshi leitana hatok pinamba asi thamoi shokna nungaitaba fawi mahak yautana leihoriba macha asiga kamdongna leihogani maram asina miyoibagi minungshi yengbiraga Manipur lenga ke mari leinaba singna mihal asida chenariba sing athubada fabiduna chairak pibiyu haiki Lagi kurang lagi dalai lagi ngarang yung dagi ayung dagi naga kasi nung alaga sira ka tara ka lang kami marilay na kasi ka kurang lagi mihala si mutok yun natin ay kurang lagi hanggang ako magkaroon tingnan nga mo alam mo tayo tawag ako kahit nila isa supi Sangtem Kilmakong Sapam Swami son of Sapam Khomai Hariba Angang asi ngarang athokom dagi kung mapandagi thabak suba thokibadagi ngarang thiba khangdana lerakpani adu ngasi ayuk angan bada koigi khengman TV kumbal ingen mapanda koigi minungsi leitana yamna thina nihatina halamle haiba nihana sigi matangda asi akoigi Malem Prithibida hingliba miyoiba ekhoina mahusaga mari thatat naruraba ekhoina section hodaba thousarudaba amadi mahusa bu mirai rubana miyoiba ekhoi hauji ainga sada chauna ahongba lakuna khal kairektuna malemdagi ekhoi mutkiba yabagi akiba adu leiriklabani haina hiyanglam kendrogi MLA Yumnam Radesham na phongdokre wafam masing asi Thobal Forest Division na sinuna pangtukliba humra tare suba वन महोत्सव का मरी लेना एक पेड़ मां के नाम की मनुंग चन्ना कीप द ग्रीन प्रॉमिस हाइब टीमदा लांगमैदोंग पब्लिक ग्राउंड पांगथोकिबा उ थाबगी थोरम अमगा मरी लेना अथोइबा मिथुंगलेंगी वारोल पीरेदुरा फोंगदोकिबनी थोरम अदुदा अथोइबा मिथुंगलेन ओइना MLA हियांगलम केंद्र डॉक्टर Yumnam Radesham थोरम मपु ओइना DFO Thobal डॉक्टर लैशांगथेम जेसली
IFSC amadi ikai khumnaraba mithung oina DC Kakching Angelina Renita RIAS na sarukyaki MLA Dr. Radhesham na makha taraduna hai aikoina development gi mingda umangbu thausadana kokthok lubana ngasidi ai ngasagi khal kairektuna sabagi changka hena hengalakli mamangaida prithvi da leiramba jiva sing climate change samara moiduna khongul mutkibagum aikoi miyoibasu malemda saba hengalakpa nongju nungsha chang nairaktabana mutkiba yabagi akiba leiri pumnamak asi koknaba aikoina palem imabu nungsibagum makogi mingda upal amamam thaduna luna tawbiduna upal singbu hinghanduna honglakliba mahusagi khaldagi ngakthoknaba aikoi amata oina hona minarasi thodang lominasi hainasu sarugyakiba miyamda appeal tawki thauram mapugi warol piraduna DFO Thobal Dr. Laishangtem Jesli na fongdorkibada chahi khudingi forest department na upal kaya semduna yenthokpa amadi thahanba tawduna lakli adubu pambi sing adu olakpa chahi karam tawribage haina hangluba yengluba matamdadi mapum fana hauramba hingnamba thengnadi masimak yamna laibuk thiba thawongni masina lengaki resource amadi fund manghan badanatana matam kaya amasu manghalibani haibasi aikoi punna gyan taminasi u chara lauduna tharabadi hinganana ba hotnabadu puna thodang lominasi hainasu miyamda appeal tawki thoramadu langmaidong da leiba tongan ba club CSO amadi akoibagi school singi mahiroi kayasu sarugyaki amarongdasu hauji pangthokliba humra taredak suba Van Mahotsav Week Festival 2026 asigi manungchana Chandel district ki tongan ba mafam kayadasu DFO Chandel Dr. Naurel Munal Metegi miyeng makhada u chara kaya thakri ngasi Van Mahotsav Week ki mangashuba numit asida leipung tampakta u chara chongaga marfu Kuninglong village ta Chamriga marfu amadi Chakpi Karong subdivision gi manungda leiriba Unopot village su u chara chatroka ne furom su thakri hairi Ai bi singbu pugning thawgaladuna Manipur Sahitya Samiti Thobal na sahi ani gi kanaduna piba ai ba singi mana yenthopagi thoram ngasi Thobal College ki multipurpose hall da pangthukuna ai ba taramatoida award sing khusinakri Thobal district da manung da lariba laikhidraba ai bi kayagi mafamda minute ani tumina leptuna awaba fongdokpa amadi laikatuna ikai khumnaba utpaga loinana haudokiba thoramaduda MPCC ki president su oiriba Thobal Kendra ki MLA Okram Ibobina athoiba mithung Manipur Sahitya Samiti Thobal ki president wing commander Akoizam Devendrana thoramapu aduga Manipuri Language Advisory Board New Delhi ki convener Professor Longjam Rajan Toijamba amasung Thobal College ki principal Professor Asem Navachandrana akhanaba mithung nensing oina sarugyaki mapumoba thoronggi sarukama oina athoiba mithung singna tongan ba donor singna kadlakpa award taramathoi aiba taramathoida haibadi ahanbada kritichan luwangi wangtharaba machu saireng anisubada Sudhir Ranjan Moirangthemgi amuktang laklabadi wari macha ahum subada Dr. Thokchom Ibohanbi Singhi Mother Teresa translation mari subada Laishram Madum Singhi Mingo khanglakpada Bhanumukhi wari asangba manga subada Naurem Lokeshwar Singhi machathoi amasung Lai Chanura angangi sahitya taruk subada Achoba Yumnangi Uchek Langmai drama taret subada Longjam Jaychandragi Sanarai Nachom Naina Wareng Nipan subada Laishram Malingan ba Maitegi Suklamam laba Thanil Chahi Nifu Makhagi Aiba Mapan subada Okendra Ten Subungi Nungshit Setana Unasi Lengli Isai Saireng Tara subada Professor S. Lanchen ba Maitegi Maitai Thoramnon Ariba Manipuri Nat Amadi Taramathoi subada Katrimayum Bir Singhi Life Achievement Chahi Hundra Mathaki Aibada Award Sing Khusinakhi Athoiba mithungi warol pinaduna MPCC president Okram Ibobina hai samajama leibada sahitya amadi traditional culture asi ngakna thamba ngamdrabadi samaj adu leibagi wahantok leitrabagumbani aiba bi kayana matamatanggi wakhalon kayadu iduna thambiramba oibina sahitya haibagi samaj amagi sayeng mingshal gumbani
ꯃꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ Manipuri ki long aduga Manipuri ki sahiत्य ki thak si yaamna wangame maitai longa se India ki ai chiruba chanba halaman lai wa mayamna hotna bidana chanlamba aduga ana tahogi bu sahida haiga Manipuri long se India ki classical language da chanhong to khotto to si sum akoina thengjar puda ओजा होई आदा दिल्ली रे लेंशन ले रे लैंग्वेज की अदु की अदा की एक्सपर्ट ने अदु अदा ने ओजा होई दा तेनो तम जब वान तब गवर्नमेंट की लेबम मरी लेने वा पामे क्लासिकल लैंग्वेज का मैते रोम जी केनो तो होंजी हाई ता भी एजुकेशन डिपार्टमेंट नि खंदे अमनि खंदे मदु अखोई जो मणिपुरी लोन से क्लासिकल लैंग्वेज चलन बाहर के है तैयार हुए मसीगी सीक्वेंस मयामा justification pina ba maitai ron se classical language chanbeda bani haibe se madugi pai ba department haibe tare education wai ba ya arts and culture wai mari nei na ba department se masigi report se ada heta india ji chau ba lepa amani do state mayam ji language mayam ji injan mari ne injan language da masdai da matam chana मधुगी रिपोर्ट से आदा रिप्रेजेंट तो बाहर तरे अदुग मधुगी यंग चंगदोइबा मणिपुरी लोन से क्लासिकल लैंग्वेज दा चंबा यारब्रा हाइबिसि मोइना थोड़ा एग्जामिन तो में आदा मिनिस्ट्री लेवे एक्सपर्ट सिंग आइना हाइजेनिटी अखोई मसीगी मरी लेनबा डिपार्टमेंट की ऑफिशियल दुना मतम चाना नतब एडवांस होइना इनखलगा मसी कोर्स तौरगा इनखलगा आदा तौरगा ओजा होइगी मतें लौबा याबा तानाबा याबा करी मचाक सि मेदि लेरे ओजा सि वाली हाइबसे मसी तौरगा नैदि मदुगी बोटाबदो खितंग बोलहौब्रा अदु मिनिस्ट्री तोंगान दा मिनिस्ट्री लेसिंग सिदि अखोइना मथंदा तौरकनी हाइबसिमदि आइदि ओइगनी हाइबसि आई थाजजदाबा हौखिबा चाही सिंगदा मरुइना ngasimaksu loishinba naidruba irang asida hobodagi hauna nahasingi luchingba youth leader ama oina ireibaki damakta chen chongduna saruk yarakiba amadi governor yauna atai mari leinaba kayada waka cherol kaya pisanduna honarakiba singda thabak oina amata onthokpirakhidraba asida miyamga loinana hak thengnana saruk yaduna thabak thorong kaya tawningba फौरपदगी पॉलिटिक्स खोंदादुना मियामगा लोनना थबक सिंग पांगथोके खंदुना मिखल थेंगनबा फिलिप लोरपनी हाइना आनंद लाइश्रमना फोंदोरकली मथगी वाफम सिंग से हंदक पांगथोकदोरिबा लाकदोरिबा 19 सुबा मणिपुरी लैंड असेंबली इलेक्शन दा 32 वांगखेम असेंबली कॉन्स्टिट्यूएंसी दा इंटेंडिंग कैंडिडेट अमा ओइरगनी हाइना यारिपो बेशुनाहा पुखरी चौबा मपालदा लैबा BYFY की कम्युनिटी हॉल दा पांगथोकिबा थौरम अमदा आनंद लाइश्रमना फोंदोखिबनी महांगना मखाताना हाई हौखिबा चाही कयादगी मियामगिदमक्ता इमा लैबाकिदमक थबक थौरम कया पाइखतुना लाखिबनी पॉलिटिकल गी इन्फ्लुएंस चंद्रबदी लेकाय मियामगी याइफबा थौरांग सिंग पाइखत पीदबा कया सिंग मदु यारोय हाइदुना पॉलिटिकल इन्फ्लुएंस यावहंदना क्लबना थौदांग लौहंदुना याइफमिनरसी थौरांग कया पाइखत पांगथुखरी मियामदा खुदोंग चादबा कया मायोगना हलबा लंबी थोंगसिंग सेमजिनबा अमदी अना लायंग संगदा डॉक्टर वाटपगी मियामना थेंगनरिबा अवाबा कया कोहननबा अवाटपा डॉक्टर सिंग थारखनबदा चिंबा कया पाइखतुना लाखिबनी मियामना सौगतपिदुना मियामगा पुना लोनदुना थबक थौरम कया पुना पांगथोकमिनसी लेकाय लमदम चौखतना मणिपुर चौखतपा यारोय अदुना मियामसु कॉन्स्टिट्यूएंसी असिदा मियामगी थबक फजना पाइखतकदबा मियोय अमबो मियामगी मिहुत ओइना खनबियु हाइनसु अपील तौरकली वांगखेम असेंबली कॉन्स्टिट्यूएंसी की असिदा अफबा मियामगी थबक तौनिंगबा लेतबा नते थोपिरउ मियामगा लोनदुना कॉन्स्टिट्यूएंसी असिगी चौखत थौरांग सिंग तौमिनसी अखोय कयाम कुइना अतोपा कॉन्स्टिट्यूएंसी दगी लाकपसिंगी मिखा पोंदुना लेखिकदगे हाइबा वाफमसु आनंद लाइश्रमना फोंदोखी वांगखेम एसी अमदी अतई अतोपा मफम सिंदगी मियोय कयाना सरुक याकिबा अखोयगी मी वांगखेम केंद्रगी मी यूथ फॉर चेंज वांगखेम केंद्रदा पोकचबा वांगखेम केंद्रदा चौरकपा
वांगखेम केंद्र की खंजबा हाइबा वखलोदा मिरेप अमा ओइदुना मिखल थेंगनरगनी हाइना मियामदा लाउथोकपगी थोरम अदुदा रिटायर्ड असिस्टेंट कमांडेंट अकोइजम इबोमचा मैतै विष्णु नाहा यूथ फेडरेशन यारिपोक BYFY की एडवाइजर खैचमयुम जादुमनी रिटायर्ड लेफ्टिनेंट कर्नल हाउरुंबम सरत सिंह सोशल एक्टिविस्ट मुटुम शांति देवी MUC के फैकल्टी मेंबर तखलेम्बम तोंबा सोशल एक्टिविस्ट TH नंदलाल अंगोमचाना प्रेसिडेंट मेंबर सिंगोइना दाइसे फंकी इम्फाल ईस्ट की अंड्रो असेंबली कॉन्स्टिट्यूंसी की मनुंग चनलैबा लाइमनाई यूथ क्लब याइरिपोक LYCY ना सिंधुना क्लब असिना कोनबा मफमदगी हंदक चही की क्लास 10 अमसुंग क्लास 12 की एग्जाम सिंगदा थोइदोक हेंदोना माई पाकलकलबा माहिरोई शेबु ओकना पुनिंग थोगतपगी थोरम अमा ngasi लाइमनाई मल्टीपर्पज कम्युनिटी हॉल द पांगथोक्री ngasi की थोरम अदु याइरिपोक लाइमनाई खुलदगी कोंजंगबम सुरेश SK ना महाकी लेखिद्रबी लोइनबी कोंजंगबम ओंबी मालादेवी की मिंगदा कटपनी थोरमदुदा थौबाल कॉलेज थौबाल की एसोसिएट प्रोफेसर डॉक्टर थियाम तोंब सिंहना अथोइब मिथुंगलेन LYCY की प्रेसिडेंट पुखी होनबम ध्रुवना थौरमपु अदुगा मणिपुर लेंगा के फाइनेंस ऑफिसर कैसाम बिजू सिंह MFS कैशाम लोकेशो सिंह MPS अमदी लेकाई के अहल लमन मैरा पाइबी की लुचिंगबी सिंह अमसुंग वार्ड मेंबर ने चिंग बकयाना अखनबा मिथुंगलेन सिंह ओइना सरुग्याखी थौरमदुदा ngasi मिथुंगलेन सिंह माहिरोई सिंहदा मोमेंटोस अमदी सर्टिफिकेट न चिंगबा येथोक्तुना पोनिंग थोगकी अमदी नाट केब जगो इसै सिंगसु मियामदु उथी लोइनना एवॉर्ड डोनर ओइरिबा के सुरेश की लेखिद्रबी लोइनबी मालादेवी की थवाइना मपुगी लेकोलदा इंगना चिंगना पोथानबा सरुग्याखिबा सिंगना मिनिट अनि तुमिना लेप्तुना अवाबा फोंदुक्तुना थौनिजखी चीफ इलेक्शन ऑफिसर मणिपुर की लमजिंग मखादा हौखिबा मे कुंट्रादगी युमयुमदा चंगदुना चथरखिबा स्पेशल इंटेंसिव रिविजन SIR की ड्राफ्ट पब्लिकेशन थौबाल डिस्ट्रिक्ट की ओइना मरी लेनबा ERO सिंगनंगासी फोंगलगनी हाइना डिस्ट्रिक्ट इलेक्शन ऑफिसर थौबाल युमनाम रोबिटा IAS ना फोंदोरकली ngasi फोंगदबा ड्राफ्ट पब्लिकेशन असि मतंगदा डिस्ट्रिक्ट इलेक्शन ऑफिसर की थौ पुरिबा डिप्यूटी कमिश्नर थौबाल युमनाम रोबिटाना फोंदोरपदा थौबाल डिस्ट्रिक्ट की अपुनबा वोटर मसिंग असि लाख अनिगा लिसिंग मापनगा चाटुका कुनिपान अमदी मसिगी मनुंगदा नुपा वोटर लाख अमगा लिसिंग तरेका चाटरेका कुट्रा तरेत अदुगा नुपी वोटर ना लाख अमगा लिसिंग तरेका चनिपानगा हुमद्रा हुमदोइनी महागना मखा ताना फोंदोरपदा थौबाल डिस्ट्रिक्ट की इन्यूमरेशन फॉर्म सिंगदा चादा चामा मसा मसादा यौहनकी मसिग मनुंगदा इलेक्टोरल चादा मौद्रागा तरुका दस्बिद हुमफुम ग निपान फॉर्म कलेक्शन तौबंगमख्रे अदुगा इलेक्टर लिसिंग तरुका चमापन यांखैतरे की फॉर्म दी कलेक्शन तौबंगमखिदरे मसिग मनुंगदा वोटर लिसिंग अहुमगा चनिगा मंगादी लेखिद्रबा वोटर सिंगी मसिगी मनुंगदा वोटर चामरिगा यांखैतरुक की थीब खंखिद्रे अदुगा थौबाल डिस्ट्रिक्ट की परमानेंट शिफ्ट तौख्रबा वोटर मसिंगना लिसिंग अनिगा चनिपानगा अनिनी अदुगा इलेक्टोरल रोलदा मिंग अनि यावबा वोटर मसिंगना चौहंगा कुंट्रा निथोइनी अदुगा साइन तौबा हाइबा या साइन तौ हाइबा यादबा वोटर मसिंगना हुमद्रा निथोइनी हाइरी ngasi फोंगलिबा ड्राफ्ट पब्लिकेशन असि क्लेम एंड ऑब्जेक्शन डेट ना ngasi अगस्त 3 फावबनी क्लेम एंड ऑब्जेक्शन की हियरिंग सेप्टेम्बर 2 फाव चथगनी फाइनल पब्लिकेशन सेप्टेम्बर फोंगनी मरमदुना कनागुमना मसिगी मिंग याउद्रबदी हाइरिबा डेट असिगी मनुंगदा मरी लेनबा ERO DC थौबाल नत्रगा CEO मणिपुर क्लेम एंड ऑब्जेक्शन तौब यागनी मसिगी तमक्ता DC थौबाल की रूम नंबर 29 दा हेल्पलाइन अमा हांगुना लेरी मसिगी हेल्पलाइन नंबर ना 1950 नी असेंबली कॉन्स्टिट्यूएंसी ना तरुकनी अकोई थौबाल दा क्लब 2 लाख
9,628 electors manungda 1,01,737 na nupani nupina 1,07,873 third gender na 18 noina lai akoi enumeration form se loinamak 100% distribute taujai aduga the 96.68% na digitize tawi 2,2,671 aduga akoi 6,957 di akoi collect taw ngamdre basi collect taw ngamdri ba maram sidi lai hidraba missing bising ahumga chaniga manga adagi thiba khangdaba singna chamli ga yankai taruk adi pura permanently shifted agi akoi thobal district te hongdokraba aduga constituency du te hongdokhibena bising aniga chanipan ga ani adagi akoi already enroll haidi anirak hanjana duplication oina enroll tawamba sing chahumga kunthai thoi ama thengnei akoina duga topa sign tawya tabagumba dei khangdaba potaba topa mayam amana 72 aduna total 6,975 forms ye koi collect taw ngam jatre aduga atai di loinama collector ga koi digitize taw gare akoi masa yaro mayam na loinama draft application che koi masi tang banga da phongani aduga koi claims and period objection che akoi si timing che akoi tang manga masi dei horaga august ki tang nipan ho saista any claims and objection akoi chitha hore akoi wat hore ming soire mai pai ming soire natraga sagai mabana lale adu akoi yaurak tikari jino chitha nanda go loina mak se koi si manung tha ma si gi manung sida claims and objection masa gi yaro da hana claims and objection tawiu yaro na solve to wangam daro matungda akoi district election office da akoi da claims and objection apply to biro si same timeline dani aduga akoi district na amu from district level da akoi na si problem de solve to wangam da ki chief electoral officer until patalai da online na dum submit to ya bani si claims and objection se si matam si da to biu adu notice phase akoi dispose to ba dagidi keno to sing je koi claim tar pa sing je koi hearing to ba adagidi notice tharaga si chumne lali whatever akoi na to maram sina ama si dagi hauraga September gi tang ani bauda claim ni amana akoi ai min yaudre haidi kari gi min yaudri noina hearing to ba natraga na si korom da lai gare karamba polling station chat kare khot kare haba myam do dispose to na se akoi si tha September gi tang ani bok to bani aduga final publication je koi September gi tang taruk si phong ani saya gi si jaisa mayam na sigi date mayam se phasana ningjang view kari gi no haibada sidai hindokra di koi na claims and objection to lawjaba ngamora aduna akoi gi helpline amasu set up tawjai akoi gi district election office da room number 29 first floor district election office Thobal da helpline number na 1950 general public ni anybody any akoi kano leiba complaint leiba any akoi objection tawningba any kano grievances leiba singdo sai lo nama akoi 1950 sida Chengay Ching Imoinu Thawallup na senduna ngasi Whitehall da laiba Chengay Ching Goddess Imoinu Complex ta uchara kaya thazinkhri uchara thazin ba aduga mari leinana pangthokpa thoramda Laring Thau Sanamahi Temple Board ki Secretary Sandam Gandarajna athoiba mithunglen board asigi Vice President Janam Nabachandra Maitaina thoramapu Uttra Sanglen Sana Konungi Yaiskulakpa Retired Junior MCS Kaisham Raghumani Lilong Police Station gi OC and Subha Singh Amadi Chengay Ching Imoinu Thawallup Whitehall gi President Wangkhem Ibochaw Maitaina akhanaba mithunglen sing oina saruk yakhi Athoiba mithunglen gi warol pibada Sandam Gandarajna hai malem masida housing oiragliba mahausa gi fibam asi yamna nungnangningai ori chahi yankhai gi matungdagi malem masi kari fibam da oirakadage miyoiba Aikhui leiba yagadoribra yaroidoribra haibasi khanthaba matam oire fibam asida miyoiba jati aikhui gi tungi mirogi damakta aikhui khudimakta uchara sing thajinba mathau tare
Lamdam asida leiriba laishang khudimakta ujara thajinsi lamdam asigi itihas ka sagonariba yamna maruoiba mafam ama oiriba jengai jing ima imoinugi khutfam khumfam asi ngasi fawba sengatpa ngamdana leiriba sida lamdam asigi miyoi singda isagi ithaudagni khanbiduna mateng pangminasi haina miyamna appeal tawki yang saat ini sesuatu ayo sedikit buat hasil apa kaitan sumber lain itu memang tidak itu nak usaha di target kena hai dua target lagi target itu 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 memang jadi yang kan itu jadi itu lagi itu yang macam tua di depan pak di depan juga memang kan itu jadi yang kan itu sekitar lagi itu aja jadi kita itu macam sudah itu tua kasih kerja tapi hubungan sudah tersangi aduna barangnya yang sabun itu karena apa mari tujuan ada tua tapi lebih jadi angan sih ini kalau waktu itu mirun dina kalau berbagi sumbang ini waktu itu mirun dina macam ni mirun itu mungkin isi license sahaja tu je na pun sahaja hari ini struktur sahaja stage yang lain aduga hari apa tu tujuan ada kopi ni apa tu punna segi generation semua ini kalau lukna tu silva semua ini imagi pun anu sudah yang sudah mana kita dari ba ini samstan ngati dulu ngati nasa dulu dari itu department pun ada seperti minister immigration itu sudah angah ba hakta hai ba sahabat ngambil lepas lagi ba Indonesia masih sahabat ngambil ba cuma tentu semua ngambil kita macam angah ba hakta kita dikit Khurai Junior Club Lingkhat Kiba Chahi Humfu Humdoi Raksuba Foundation Day Thorom ngasi Khurai Thangjam Laikai da leiba Laining Thau Awang ba Sanglen da Pangthokri Thorom adu da club asigi founder member Thodam Ibobi IMC Ward number 23 Cooperator Laushangabam Romola club asigi Hauji House President Oriba Dr. Moirangthem Samjai amadi club asigi founder member singna maruiba miwi sing oina sarugyaki Thorongi Marung Chana Layo Kraba Club asigi founder member amadi Thau Puramba Singi Mafamda minute ani 2 minute leptuna awaba fongdukpaga loinana Laishu katuna ikai khumnaba utki Thoronga Mari Lenana Club asigi General Secretary Katrimium Johnson hai Kumja lising amaga chamapan humfu humdoida Lingkhat Kiba Ariba Club asi Lengaki Youth Affairs and Sports ki makada Imphal East District ki oina maruiba Youth Center amani Club asina ngasi fawada khunai asigi yaifagada thabak kaya paikhatuna lakli club asigi matengna miyamda anoba wakhalon pibaga loinana tungi mirol sengatpada angamba mateng panguna lakli makhata na club asina paikhalakpa thabak thorom singnasu miyambasu mateng pangbinaba mahakna appeal tawki lamdam sida laikai sida ngasi lawakhiba thogang chapat thorang society sida awanba kanaba mayama purakung amudiwa makhatana koi club asina thongdang kaya ama koi society da lawakadoriba sum lama amna maru ba ariba club asina ngasi hana thopuramba ariba member mayama ngasi mapung phana lengbi pa sida nungai jaba koksei yamna puning thoganinga ba makhoi wakhalon mayama ngasi pungjaba yamna chakthok jaba makhatana kuna thabak thorom kaya ama Pangthok matamda miyam punamakna koi cooperation bibirakani haibagi koi thajaba thamjaba humjokseri Humra Tarak Suba Ban Mahasab 2026 Observance ki sarukama oina ek per marke naam 3.0 ga makhada Central Forest Division akwanba matai khulda Ningolven ama DFO Bikram Suresh Nadhe IFS na ribbon kangtuna ngasi haudokri Central Forest Division Forest Department Government of Manipur ga Development Committee Matai Women Welfare Association Naharul Yaifal Lamjing Club Matai JFMC Matai na kusam nana Sindana pangtokpa Ningolven haudokpagi thoramda Matai khulgi haugalakliba Ningol kayana makhoi bu pokpiba mama mapa singa Matai gi grounda DFO Bikram Suresh Nadhe IFS amadi khulgi lochingba kayaga loinena uhai panba hida kananaba Sangdunata Laiba Upal Kayagi Chara Singh Thaki Loinana
थाखिबा उपालसिंग मसागी मिंगदा QR code थेखि अमदि खुंजा सिंगसु सेंट्रल फॉरेस्ट डिविजन मफम असिबु खनबिदुना उपाल थाना थौदांग सिंग असिदा मतेंग पांगलपगी नुंगाइबा फोंदोरखि DF सुरेश नादे IFS ना फोंदोखिबदा थौरमसिना मणिपुर असि नुपी सिंगबु यामना एम्पावर तौबा लमदमनी हाइबा मयेक सेंगली ngasi thariba upal sing asi khussamnariba local organization singna makoi makoi gi machanupi singi masagi mingda hingna ba soidana khotnagani amadi umang masing hantharampagi honglakliba malemgi awan basi lamthingnana bada mating soidana oigani thazai haiki Matai village has been a very forthcoming village. They have contributed a lot in conservation of the forest in the adjoining areas of Langol Reserve Forest. So we have collaborated with the Matai village. We are in the process of forming a joint forest management committee with the Matai village, and soon it will be operational. The youths, the Mayra babies, the organizations from village are very active, and they are very good in good collaboration with the forest department. They have collaborated with us in conservation of the trees in the adjoining forest. They have collaborated in conservation of the wildlife present in around this place. We have a good population of deer in this area, and I really thank the Matai villagers for the contribution they have made in the conservation of the trees and also the conservation of wildlife present in this area. Today we are launching this Ningol one in Matai village, and it symbolizes a joint idea where on one side we have empowered women of Manipur who are very strong, an empowered women of Manipur. On the other side, the value system of Manipur, which speaks about conservation of forest and wildlife. So through this concept of Ningol one, we are integrating these two ideas into a single idea. And this place is really a very beautiful site selected by the villagers, and we have done a plantation of the local species that are present in our state, and a very good height saplings have been planted today. Within few years, these saplings will come out in a very good height, and it will be developed in a Ex-Minister Bijoy Koizam Bhavananda Sharma gida bom pokhai kiba lona thengkraba yawolu pripang chathakibani hairi lubasigi maikedi thadorapa cherolamada Ex-Minister Bijoy Koizam gi mayumda bom langsinduna aki akhang pihan kibadu People's Revolutionary Party of Kangleipak Pripak ki Lanmi Singlok Red Army RA gi mobile unit amana chathakibani lub asina Bijoy Koizam ro amadi IV gi agent amani haina maral sirakli Loinana Furailapam Bhavananda Sharma Chief Executive Officer District Program Coordinator Thobal District ki yumda bom pokhai hankibadu People's Revolutionary Party of Kangleipak Pripak ki finance team na chathakibani haina phongdorakli Mahakalonana Senja Thumja Chathakiba Miyoi Manga Numit Mangani gi manungda lupasida Bhavananda gumna pamdaba thodok thokringai changjarakadabani haina cherol asida cheksin wa thambakli Amot akaina kong bakaithel da pek thale lokthokpiu hairaba fawda mari leinaba singna tabidrabasu ngasi Irilbung Police Station gi officer in charge na luchingba timna amot akai sing lokthokri ngasi Imphal East District ki manungchana leiba Irilbung PS na konba kong bakaithel gi akoibada paksan na leiba amot akai sing adu Imphal East ki SP gi miyeng makhada Irilbung PS ki officer in charge RK Chinquina Luchingba timna community policing gi sarukamu oina sengdokhibani Maduda amapa singadu loktoklaba matungda taru tanana leinaba mahik matai chenanaba antibacterial spray su kapthoki amapa sing sitok sengdokpa atuda Irilbung PS ki OC yauna police personnel sing amadi laikai adugi maira paibi singna sarugyaki sitok sengdokpa aduda kongbagi maira paibi singna hai kong bakaithel gi akoibada amorakai sing matam kuinadagi leirakpana yengbada yamna fajadaba amadi chathoksin tawbada manam namthiba mahik matai chelakpa hakchang da sokningai orakpagi film amada lakhi maduda mari leinaba department singda kayarak lokthopina ba haijarubadasu tabidana leirakhibani adubu Irilbung PS ki OC Chinquina Luchingba police personnel singna ngasi maira paibi ki khusamnaduna amorakai sing asi lokthopani Masida Leka Yasiki Maikadigi OC Yauna Irilbung PS ki police personnel singbu thagali Makata na miyam gidamaka thabakaya pakhat pirakani thazai Kaithel asida lakliba miyam su mafam chana amorakai sing langthoksi haiki
India ki tongan state singda thabak tawraba amadi mahima sing tamduna Lairiba Kakching gi Inkhalakliba Naha Singh na semjaba Kakching Youth Alliance na senduna anirak shuba Kakching district level quiz competition ngasi Kakching Folk Support Laikai da Leiba Library and Information Center Kakching gi Mipunsangda pangthokri Thoramadu da thoiba mithunglen oina former vice chancellor DM University Professor Nongmaithem Rajmohan Thoramapu oina retired principal Kha Manipur College Pukhrambam Raghu Ikai Kumnarabada Mithung Singh oina HOD Commerce Department Kha Manipur College amadi Vice Principal La Manipur College Catamium Nandavirna Sarukyaki Ngasi panghakiba quiz competition aduda punna mahiroi team nifu humdoina saru yaduna athoiba ahen tanakhi bagaloinana aroibo oina team manga khangatuna quiz ki final round pangthoki Chamdamnaba aduda BM School of Excellence Learning gi mahiroi Minakshi Elangbam class 9 amadi Twinaupi Elangbam class 7 na ahanba position Pole Stars School Wabagai gi mahiroi Dengjer Nomaitem class 9 amadi Naurem Pari class 9 na anishuba position Padma Ratna English School gi mahiroi Alex Mayanglambam class 9 amadi Naurem Homer class 9 na ahumshuba position loinana School asimaki mahiroi Trina Moinangthem class 10 amadi Kishan Yambem class 7 na marishuba position amadi Kakching Higher Secondary School gi mahiroi Laishram Premjit class 9 amasung Mayanglambam Moniz class 9 na mangashuba taki Yumbu PSDU A Lamjauna First PSDU Trophy Football Tournament ge Champion Pikri Rayomart Langmadongna runners up takre Polestar Development Union PSDU Lamjau Makha Lekai na sinduna haukiba June manga dagi punna team kunna saruk yaduna Kakching District ki manung chanalaiba Lamjau Makha Lekai Playground da chatharakpa ahanba PSDU Trophy Men Aside State Open Football Tournament 2026 ki ngasi sanakiba final match da Yumbu Polestar Development Union PSDU Team A na Rayomart Langmaidongbu penalty shootout da goal ahunga panjal amada thoiduna PSDU A na champion oikibani Tournament asi lotion bagi thoramda Hiyanglam Assembly Constituency ki MLA Dr. Yumnam Radisham na chief guest PSDU Lamjau ki founder secretary Thomnaujam Sanatomana president Atai miyoi kayana guest of honor sing oina sarugyaduna mana yenthoki hairi runners up takiba Rio Mart na lupa lising kuntraga loinana runners up trophy aduga winner pikraba PSDU A Lamjau na lupa lising yankai ga loinana champion trophy fangkri atai mana kayasu yenthoki hairi Mayai kaba chinjakta lapthokna masama ufaba tingjang kaijang daba amasung afaba sanaroi kaya puthokna ba pandamda GJ Football Arena haina mingthonba turf ground ama ngasi Kakching District manung channa leiba Iringban Sabal Laikai da hangdokri Kakching Wari Sanapati Laikai dagi Naurem Ganga Singh amasung Nauremongbi Jasumati anina mapu oriba GJ Football Arena sangaba ki thoromaduda Naurem Nopur social worker Proprietor Bubon and Lyren Brickfield na athoba mithung oidna ribbon kaktuna sangaki sangabagi tharamadu da Naurem Ibomcha social worker amasung Naurem Ganga Singh anina mathang sitna akhanaba mithung amasung thoramapu oina sarukyaki ngasi GJ Football Arena hangdokpa thoramadu gi sarukamoina All Iringban Football Association AIFA amadi Real Brother Kakchingani gi football friendly match amasu sanaki Aroibada maruiba pau amuhana Thawal Police Station gi manung chanalaiba Khekman Ningthibi khong Canal manakta ngasi ayub nupa gi asiba hakchang ama leiramni Amasung Housing ay ngasa khalda chawna ohong balakna malemdaki aikoi mutkiba yabage kiba du leiraklabani haina Hiyanglam Kendragi MLA Yumnam Radesham na phungdokri
Norris Window TV na sandokchariba numidangi Manipuri Pau matanga solutionjari miyeng tabiri bapumnamapu amuka suhanna khuramjari. Haksang panathamge hairabadi iramda masimaktada leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mapamasida thazaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari. Aduna state wangmada amu karigi chatlugani aikhoigi Manipur da su hojikti awangba thaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpam oiba service lobiyu. Babina Hospital, where hope meets compassion. Aku pemerol gidamak Babina Hospital, Sajiwa Jail Road, Kabai Soy Impal East Lengsin Birau. Natraga, aikhoigi phone number 6909 390666 ta call to birau.